MSB meeting tabi basingbu ahamba maktada namating kundisoi taram okchari maraki pau miyam da pizari hek tabada thamoi shokpa thodo amada masagi chahi tarani thoiromta suribi mahari nupi macha amabu nupa amana yochei tokna kok da kanbida gi lekan nabangam dan lekidre thodo asi ngasi ayuk pung 3:35 rom tabada thoba district ki khongjong PS ki manung chanba sapam saba lekai da thokibani Laibak thiba thodo adu da lekhidraba mahare nupi macha adu gi maming Jessica Devi sapam sahi 32 apokpa Khelendro Kowi sapam maning lekai dagini ibem hal Bisal Academy sapam da class 6 tamlibi mahairuni ngasi mahakna yumdagi school lakpagi lambida laibak thiba thodo adu thokibani ngasi asi mahaki school gi examination hoba numini su hari aduga Jessica bu makokta yochaina kanduna haliba mi adugi mamingna sapam saraching chahi 93 apopa lekhidraba kalachan kawi mahangna sapam sabal ekai dagini hari Saratna Jessica bu yochaina kallaba matung mahak karisu thausadana chatkhiba miyam unaki miyam aduna Jessica bu khonglei thuna Thobal district hospital da pukhatki adubu hospital yoduna Jessica taipangpal thadoki accused Saratpu miyamna farga warak watem tawraba matung khongjong police ta sinaki police na Saratpu hospital da puraga laying chathari hari marak asida Jessica mihat kamailina ngasi ayuk sapam maning lekai gi miyam gi oiba mapang thokre mipamaduda sapam gi lekai pumna maki muising club amadi mera paibi sing yauba JSC against the brutal killing of Jessica ba JSC ama semgalona tongan ba Warep kharasu lokre sapam GP gi pradhan sapam ramesona mipamapu orega pangthokiba mipamaduda nongna semlaba JSC adugi ko convener ningombam boboina paumi hai laibak thiba Jessica gi mihat asiga mailena JSC na Manipur lengakta warep khara thabakta onthoknaba taksinba haina lepnare warep sing adudi accused oriba sapam sarat asi pung kunmari gi manungda capital punishment pigadabni masigi mathakta JSC asina accused oriba mihat asigi imung manung asi khongjom circle da hendaba magi imung manung mari mata singda changjafam amata pidaba karigum piram labadi changjafam piriba mi aduna apha phata pumna maki tekchak pugadabni Victim gi imung manungda Manipur lengakna awa anada miyeng changadabani haiba demand sing asi fangdruba phauba JSC amadi imung manungna asi bhakchang lodaba hainasu warep lode loinana pungkun mari gi manungda demand sing asi Manipur lengakna pidrabadi maduda tholak apha phatagi tekchak lengakna pugadabani haike asina ekus oiriba misak asigi family asi khongjom sarkanda Lahendaba amadi magi relative singna changjafam amata pidaba karigumba piramba tarabadi changjafam piriba mioi aduna aphafata daita pugadabani victim gi family da government na awa anada miyeng changbigadabani mathakta panjariba demand sing asi phangdri phauba JSC amadi victim gi family na asi baksang logjaroi Marak asida Thobal district ki punba mahiroi singi lup nasu Jessica gi thodu adubu yamna kanna yaningdaba phongdokpaga lonana JSC na changsilapa khongjang singda mahiroi khunaina mateng pangani amadi Jessica gi asigumba thodu amuk hanna matungda thoktaba orasanu haiki Kaksing AC gi yaningdaba amadi nungaitaba pendaba adu phongdokchari Haiba thodo asi matung tarakura amukhana Maheroi kunai da thoktaba oisanu aduga victim gi family da Maheroi kunai asina awabada sauk yazari loinana JSC na lawakpa step khudimakta JSC gi damakta amadi victim family gi damakta Maheroi kunai asina mateng pangjagani haibadu miyamda thamjari Kaksing AC ki MLA Mayanglambum Ramesona ACSC ki manungda leiriba lambi sing paper block technology sizinaduna semlakpagi saruk ama oina hojik technology asi sizinaduna semliba kaksing wari pung paringi lambi ngasi MLA masamak hakthengna chatna yengsin khre ngasi gi lambi yengsin bagi khongsat aduga mailenena MLA Mayanglambum Ramesona fongdorakpada hojik leiriba Manipur lenga ki makhada Kaksing AC gi manungda semba loikraba amadi hojik semliba lambi sing asi special assistant to state for capital investment SACI scheme gi makhada lambi tara amadi atai lambi singna PWD Manipur amadi MLA local area development fund gi makhada sembani ngasi yengshiliba Kaksing
Wari Pung Paringi Lambi Asina SACI scheme gi makha December Tarasuba Aroiba Lambini MLA na makata na fongdorakpada mahaki handaki tam asida ACSC gi miyamda nongju thalakpada miyam sathok chasinda lambi gi khudongchadaba kaya mayoknariba si kokhanaba ACSC gi manungda leriba lambi khudingmak paper block technology asi sizinaduna semnaba pandam thamli technology asi sizinaduna thariba lambi sing asi chahi tara hena chatkadabana mathangi Tamdadi ACSC ki lakpa development ke senfam sing drainage amadi atai development work da chijinaba yaragani haiki khada MLA area development fund makada karakolo silakle aduna limhori ba chahi hum sida kaksing kendra gi manung da laiba lambi sing se amba paper block technology thara kanda praja sing chatwa ngaina na ba amadi nongju thada nong tarko matamda lambi da lekhom thokta na ba amadi anaubo mongda Thariba lambi sing asi sahi tara dagi hena chatkadabnina masigi mathang gi sahi da lakpa MLA area development fund natarga development fund jina ate topa drainage semba adagi community hall saba tongan ba infrastructure da sina ba yana bagi masigi new technology je kaksing kendra da koina hudok chagi bani Manipurda khanghauduna thokiba ising ichauna miyoi kyada makhal makha kyagi laina narakadabadagi kharadang oirubasu ngakthuknabagi pandamda 10 bedded Ayush Hospital Singjamai amadi Directorate of Ayush Lamphel-Pat amadi National Ayush Mission Manipur na sinduna Kwakaithel Laisram Lekai gi miyoi singi oiba lemna layeng bama Kwakaithel Laisram Lekai Community Hall da pangthokre lemna layeng bagi tharam aduga mailena 10 bedded Ayush Hospital Singjamai gi Medical Superintendent Dr. Yengkhom Seba Sorina fongdorakpada Manipur da thokiba Ising ichauna maram oiduna miyamda makhal makha kyagi laina tina narakpa yaba sigi yengduna tongan ba mafam da chatuna lemna layeng bagi tharam asi pangtotuna lakli lemna layeng bagi tharam asida maru oina homeopathy amadi ayurveda gi layeng chathaduna maduda changba hidak langthak singsu lemna piduna lakli haina fongdokhi arthritis jadi joint pain sugum bajaten alam bisu lok la ho skin disease serious oi bo yawa di doctor mo makha kan treatment mai to bani ko serious oi bo ra ka ji ko ya dum ba ta ga bani di makha ko no se ko na anak pa ja ko tende de da hospital se se mo tinga mo ko le ja ko se dum makha pa ba Manipurda chukiba akan menong na maram oidna ising ichak thoktuna awaba mayok aduna lairiba City Convention Youth Hostel Major Khul amadi Nagaram Church ki miyoi singda All Manipur Women's Voluntary Association amuwa amadi Porilei Merol Mera Paibi apunba Manipur na sinduna nomoda changdraba yadraba chana thaknabagi potlam sing mating pangkhre Mating pangbagi khongsut aduga mailenena amuwa gi President Y Kunjarani na fongdorakpada ising ichawna miyam khamthengna wanaringai chek asida dukan famduna lalon itik tawriba miyoi singna pot ki mamal hengatna yonbagi thabak tawbiganu amadi Manipur lengaknasu dukan singda ahenba miteng changbiu loinana ising ichawna awaba taraba miyam gi khanduna angama mateng pangduna aikoi punna hingminabagi wakalon adu thaminasi haina su fongdokhi ama putharapana akoi mayam si leina tina mayam ama lakpa yai aduna leiba mayam sida akoi thakna ba ising ji apa ba ising marang kaina phanghan bi ba aduga sa thakna na ba posai gi maman si hana gi reta leina na ba awa ba sarkar na miyeng chang haningi aduga loina na akoi hakchen je me yam chachana ising thongda ba sing sida hakchen gi thawang je thakbiu haiba wafam sima Miyoi ba ikoina fana chawkatuna hai singlagasu sor hondragadi hingba yadabana sor honnabagi oxygen pirakadoriba upal tharasi upal kallasi haina MSPDCL gi chairman chu oriba thanga SG MLA Tongbram Robindro na fongdokre aikoi u tharasi aikoi environment kansi let us plant trees let's save the environment haiba wakhalonda malemgi ayingasa honglakliba si kannaba pandamda world environment day lisingani kunmariga mai lenena mariyak suba oina u thaba pamjaba singda khagemba and sons floriculture cum nursery house ki proprietor oina haki maikaidagi yamna u chara yenthokpagi tharam khagembagi moiram khunawda leba yumna pangthokpada athoiba mithunglen oina saru yadna fongdokhibani
Robindrona makha takibada mioiba aikoina chawkhatpagi mingda isagi nungainaba thiduna uwa kaya yanthatpana aingasa nongju nungsa honglakpagi awaba chaitheng phangbani chai 34 gi mamangda ngasi thokliba nong chuba matamda ka hena churiba ingba matamda ka hena ingba saba matamda ka hena saba thokliba si thoklamde matamduda uwa marangkaina horami haujikti chingamadi tamda uwa paktakna yanthatkibana environment ahongba lakna mioiba aikoina mahausagi khal kairakpadagi thokpa awaba kaya mayoknabani maramasina u yanba yade haiba wakhalda upal kalasi World Environment Day pangthokpa khaktana yaroi u thasi u yokhachi haiki u chara singlemna yenthokliba oinam khagembana phongdokhibada popi tharaga sel tanbadi hingbada wagani aduga chingmi ichil inaw singna u chara thage hairagadi mahakna watnaba pigani chingda leiba ichil inaw singsu u tharaga uhayolaga sel tanba yagani popi thaba khaktana sel phangba natte u tharaga sel tanbadi hingba nungaigani aduga u thabasi chingtam naidana u thasi mahakna hek sidri phawa u chara pibagi thabaksu pangthokigani haiki tharamduda social worker thoiba konthojam ti ningthemba h biramangol retired teacher ld jamni retired teacher h ibotonsu athoiba mithungnen oina saruk yakhi loinana Moirang area da Leiba Club Organization Sing SYDO Moirang PYC Moirang WI LLC Ithai MARDC Ithai YGC Chingmai BYDO Borayang B KMKAI FANCA Chandapur RAO Phuvala BRDA Moirang Nachingba Lupsingda Komla Champra Haino Pungthol Uhai Panba Makhalgi Uchara Sing Yanthoki Environment Day hai pasiki environment kandabya de sigi wan thokse ko munna khangalaga tunda lakadurno bi tamata ko na masi ko gi leiba graph exhibition kanmad ko punna so yamna pisi yamna si ha se ban tamjage popi thabang tana ai ko ji sel la pangate komla champra thaibong hainau lariba ai ko indigenous tree wai pan sing si thabu matam da mogi economic process phagala hengapi ya hen soil su alaki matik to soil natani manipur gi jingilam sa asiki matik khafi soil ji am ano tharu lo chana odam popi gandi besan gi mota thaibong haino komla champra tha se haibane asi ji sandhola bi lang bagi chor samne hajini chimi sinau sin musibir badi adumak ucar thanbe okhle badi ai bem no ucar Manipur Machet Tana Honariba Kuki Emily Tarana, Manipur Kanba Pamba, Emily and Kidagi, Gamlabra Haina, Imagi Mairagi Convener, Toksum Suzatana Fundo Kre, Nasi Manipur Press Club Ki Tangjing Hall the Pangtokiba, Pau Imipama Wapamasi Fondo Laduna, Suzatana High, Manipur the Tokliba Iranga Sigi Warashin Amapurk Nabahona Biu Haiduna, Manipur Ki Speaker Ramadi Previous Committee Chairman, the Assembly Mamang the Takshinduna, Lakiba Dungasi Pawa Tabak the Ontopagi Mahuta, Makoi Masel Onsinaduna Lady. Adumoinama ngasi fawba ko ki emile taranadi makhogi demand tanba lepa leituna chathariba asi makhogi mathakta hojik leiriba emile yankhai asina karigi tumina yengduna leiri Manipur da fam ki ba assembly mifam adu fawba yauduna makhogi tonganba administration taliba ko ki emile taragi mathakta lawkhatpam thokpa logi mateng lawriba karigino lunena Manipur da thokliba lan asigi matangda Manipur gi chief minister amadi governor da memorandum ama pesiduna Athuba matamda ilang asi loshinduna miyam tangdu leitana leihanna hotnagadabani haiba wafam kaya so memorandum asida mayek sengna iduna yauri hojik thokliba lan asina miyam matam kayam kuina wana khangna leikigani haina so Manipur lenga ki mathakta hanglakli adumana thagala le pata muram upai ni ba akoi prajana gasi ohelai ba pot media da to ngala le pot se national media do lo ma do lo ngala le pot se baro bibia ti an thai da su maram thaba paket pe ta bade gi upai le praja ware aduna maram ko daga lawa ko ni basi ki national media da la ko ta ga ni ato ko pumjun su lim la kani ha se yan khina kan khandan ni ga thaba thawon si pang ko ni haina ni mai ni me Marki Pau Pijaba Matang Aselo Shinjari meeting Tabir Bisingbu Kurumjari